Lakliba MP election amadi assembly election da Manipur People's Party ki oiba mihut puthoktuna leibakki sheba mapung fana twbangamnaba hotnaragani haina party sigi working president K.Bijoy koizamna phongdokre wafam asi Manipur People's Party ki 53 suba foundation day thorumka mari lenana phongdokhibane polo ground maningda leiba party sigi office ta pangthokiba thorum aduda party sigi ahal oina leiriba M Ibobi angom yaima senior leader Yumnam Bhim leader Yengkokpam Priyokumar angom amutombina thorom mapusing oina saruk yakhe thorom pangthok tringai MPP gi firal chingkhat ki baga loinana hauzik lamdam asigi oiriba irang asiga mari lenana leikitraba athoba singi photo da leisu katuna ikai khumna vote ke K.Bijoy koizamna makha taraduna hai party asi Bharat leiriba political party singe manungda ariba party amane Manipur da tam ahumlak lengak paiduna miyam gi seba tawduna lakhiba party amane asigumba party amabu manghandana thamba haiba si yamnamak maru oi Lakliba MP election amadi ingsok lising ani kuntareta pangthokadaba assembly election asidasu party asigi oiba mihut thadoktuna leibak asigi oiba thabak thogai kayada mangjin thana saruk yanaba hotnaragani haikibaga loinana constitution asina party ki president singda ahenba power piba asi semdokpa tangai fade haiba wafam phongdokhe ngasigi function asida aina thajabada अखोई केस तौनब मसेन तोंगान तोंगान मसेन जो माई मागी एजेंडा मयाम पुरगलगा अदुबु अखोई पुनसनरकांदा अखोई लेकरमन से हैबसी आई हाईली एप्रिशिएट तोई सुमाय तोगना मतुंग तारकपदसु हाइबा मयाम सिंग असिना अखोई पुनसनरकांदा पार्टी असे हिंगनबा अखोई होन मथोक ताई आई नैना पांबा आई नैना निंगिबा सिंग दु फंगदे हाइदना कोर्ट पक्षता सत्पा अदुगा तोंगान तोंगान बा लुप सिंगदा कंप्लेंट तोगदना अखोई मसेनदा अखोई threaten to hanba aki puhanba masing asidagi thadonaba tawyu hojik court ki verdict ama ngai rehna tai adu court ki verdict to laksanu adu laktri bhogodi khoi punna hona minerkanda party se sakhana bhona batai agi makai dagi ai thamjani madudi Manipur People's Party ki oiba adugumba mirep soidana handak lakkodariba lok sabha khoi gi mikhal da candidate thadokani sida natna 2027 da pangthok doriba khoi gi vidhan sabha da su khoi matik sana ayamba kendra singda khoi candidate thadokani